ꯂꯩꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯝꯕ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠꯀꯤ ꯈꯣꯡꯖꯪ ꯈꯨꯗꯛꯇꯒꯤ ꯍꯟꯗꯣꯛꯂꯦ꯫ LACO ꯂꯩꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠꯀꯤ ꯈꯣꯡꯖꯪ ꯑꯗꯨ ꯏꯪ-ꯇꯞꯄ ꯐꯤꯚꯝ ꯀꯥꯏꯍꯟꯗꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯨꯗꯛꯇꯒꯤ ꯍꯟꯗꯣꯛꯂꯦ ꯍꯥꯏꯅ ꯂꯩꯃꯈꯣꯡ ꯑꯦꯔꯤꯌꯥ ꯆꯤꯞ ꯑꯣꯔꯒꯅꯥꯏꯖꯔ LACOꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯁꯣꯛꯍꯜꯂꯤꯕ ꯂꯤꯌꯥꯡꯃꯩ ꯏꯆꯤꯟ-ꯏꯅꯥꯎ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯕ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯅꯤ꯫ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯄꯟꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯦ꯫ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯌꯦꯡꯂꯒ ꯇꯉꯥꯏꯐꯗꯅ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠꯀꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯅꯕ ꯐꯤꯔꯦꯞ ꯂꯧꯔꯛꯄꯅꯤ꯫ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯃꯥꯡ ꯊꯥꯔꯒ ꯂꯝꯕꯤ ꯊꯤꯡꯕ ꯇꯣꯛꯈꯤꯕꯅꯤ꯫ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯈꯥꯜ, ꯂꯩꯈꯝꯄꯣꯛꯄꯤ ꯑꯃꯗꯤ ꯏꯔꯦꯡ ꯚꯤꯂꯦꯖꯇ ꯆꯠꯊꯔꯤꯕ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯐꯨꯔꯨꯞ ꯃꯁꯦꯟ ꯑꯃꯅ ꯑꯃꯗ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯇꯨꯡ ꯀꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯆꯦꯠꯅ ꯊꯥꯖꯕ ꯊꯝꯃꯤ꯫ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠꯀꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯋꯥꯈꯜ ꯇꯥꯅꯗꯕꯁꯤꯡ ꯀꯣꯛꯍꯟꯗꯨꯅ ꯏꯪ-ꯇꯞꯄ ꯐꯤꯚꯝ ꯍꯟꯖꯤꯜꯂꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯟꯅꯕ ꯑꯃꯁꯨꯡ ꯀꯣꯇꯨꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯍꯥꯏ ꯀꯣꯔꯠꯇ ꯋꯥꯀꯠꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯟꯅꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯇꯕ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯀꯣꯇꯨ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣ ꯏꯟꯐꯣꯔꯁꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯇ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨ ꯃꯣꯇꯣ ꯀꯣꯒꯅꯤꯖꯟꯁ ꯂꯧꯈꯠꯅꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯦꯛꯇꯤꯚꯤꯁꯠ ꯃꯥꯂꯦꯝ ꯊꯣꯡꯉꯝꯅ ꯉꯔꯥꯡ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯖꯦꯅꯔꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯆꯤꯐ ꯖꯁꯇꯤꯁꯇ ꯄꯤꯇꯤꯁꯟ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯆꯤꯐ ꯖꯁꯇꯤꯁꯇ ꯄꯤꯁꯤꯟꯈꯤꯕ ꯄꯤꯇꯤꯁꯟ ꯑꯗꯨꯗ ꯍꯥꯏꯔꯤꯕꯅ ꯃꯍꯥꯛꯅ ꯁꯥꯏꯀꯜ ꯐꯣꯔ ꯄꯤꯁ ꯍꯥꯏꯕ ꯊꯤꯝꯒꯤ ꯃꯈꯥꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔꯗꯒꯤꯅ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯀꯌꯥ ꯐꯥꯎꯗꯨꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯕ꯭ꯂꯤꯛ ꯍꯥꯏꯋꯦ ꯑꯁꯤꯗ ꯁꯦꯐ ꯄꯦꯁꯦꯖꯒꯤ ꯒꯦꯔꯦꯟꯇꯤ ꯄꯤꯕ ꯉꯝꯗꯕꯗꯒꯤ BSF ꯀꯟꯚꯣꯏ ꯑꯃꯅ ꯃꯍꯥꯛꯄꯨ ꯉꯥꯛ-ꯁꯦꯜꯂꯒ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯇꯨꯒꯤ ꯂꯨꯆꯤꯡꯕꯒꯤ ꯃꯊꯛꯇ FIR ꯂꯣꯟꯆ ꯇꯧꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯂꯩꯇ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯂꯝꯕꯤ ꯑꯁꯤꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯕ ꯉꯝꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏ ꯀꯣꯔꯠꯅꯁꯨ ꯃꯣꯇꯣ ꯀꯣꯒꯅꯤꯖꯟꯁ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯔꯣꯜꯁꯤꯡ ꯌꯥꯎꯔꯤ꯫ ꯂꯤꯇꯥꯟ ꯑꯦꯔꯤꯌꯥꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯕꯁꯨ ꯂꯥꯟꯖꯦꯟꯅꯈꯤꯕꯁꯤꯡ ꯑꯃꯠꯇ ꯍꯜꯂꯛꯄ ꯉꯝꯗ꯭ꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 3ꯇꯒꯤ ꯍꯧꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯔꯩꯈꯣꯡꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯔꯛꯄꯗꯒꯤ ꯈꯠꯅ-ꯆꯩꯅꯕ ꯌꯥꯎꯅ ꯌꯨꯝ 40ꯒꯤ ꯃꯊꯛꯇ ꯃꯩ ꯊꯥꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤꯗꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯔꯩꯈꯣꯡ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄ ꯈꯨꯜꯁꯤꯡꯗꯒꯤ ꯂꯥꯟꯖꯦꯟꯅꯈꯤꯕ ꯀꯨꯀꯤ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯨꯜꯗ ꯍꯟꯖꯤꯜꯂꯛꯄ ꯉꯝꯗ꯭ꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯈꯨꯟꯖꯥꯁꯤꯡ ꯂꯥꯟꯖꯦꯟꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜꯁꯤꯡ ꯑꯗꯨ ꯄꯨꯡꯇꯥꯛ ꯇꯥꯛꯂꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯅꯠꯇꯅ ꯁꯤꯚꯤꯂꯤꯌꯟ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯨ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯂꯩꯇ꯭ꯔꯤ꯫ ꯂꯤꯇꯥꯟ, ꯁꯔꯩꯈꯣꯡ ꯑꯃꯁꯨꯡ ꯃꯁꯤꯒ ꯅꯛꯅꯕ ꯖꯒꯥꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯕꯁꯨ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯅꯕ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯑꯃꯁꯨꯡ ꯑꯣꯄꯔꯦꯁꯟꯒꯤ ꯊꯕꯛꯇꯤ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯣꯡꯀꯣ ꯆꯦꯛꯄꯨꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯅ ꯁꯥꯔꯝꯕ ꯕꯡꯀꯔ 4 ꯑꯃꯁꯨ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯕꯡꯀꯔ ꯑꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒ ꯈꯨꯠ ꯊꯣꯛꯅꯕꯗ ꯄꯣꯖꯤꯁꯟ ꯂꯧꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕꯅꯤ꯫ ꯀꯝꯕꯥꯏꯟ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯅꯕ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯑꯦꯛꯁꯔꯁꯥꯏꯖ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ IDP ꯑꯃꯃꯝꯒꯤ ꯑꯦꯀꯥꯎꯟꯇ ꯂꯨꯄꯥ 2,910 ꯀꯥꯞꯁꯤꯟꯒꯗꯧꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯤꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯔꯝꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯒ MLAꯁꯤꯡꯒ ꯎꯅꯍꯟꯕꯒꯤ ꯊꯧꯔꯥꯡ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜꯂꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯂꯥꯡꯒꯣꯜꯗ ꯍꯧꯖꯤꯛ IDPꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯄꯨꯡ ꯑꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ IDPꯁꯤꯡ ꯑꯗꯨꯒ ꯀꯦꯟꯗ꯭ꯔ ꯑꯗꯨꯒꯤ MLAꯒ ꯎꯅꯍꯟꯅꯕ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯊꯧꯔꯝ ꯑꯃ ꯁꯤꯜꯂꯤ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯈꯥꯗ ꯁꯤꯟꯕꯅꯤ꯫ ꯑꯣꯄꯣꯖꯤꯁꯟ ꯑꯃꯁꯨꯡ ꯔꯨꯂꯤꯡ ꯍꯥꯏꯕ ꯂꯩꯇꯅ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯒ ꯄꯨꯜꯂꯒ IDPꯁꯤꯡꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ,
ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯋꯥꯠ ꯑꯄꯥꯅꯆꯤꯡꯕ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯇꯨꯡꯗ ꯒꯚꯔꯟꯃꯦꯟꯠꯇ ꯔꯤꯄꯣꯔꯠ ꯂꯥꯡꯈꯠꯍꯟꯒꯗꯧꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ IDP 58,000 ꯂꯣꯝ ꯂꯩꯔꯤ꯫ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ IDP ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯇꯉꯥꯏꯐꯗꯕ ꯄꯣꯠꯆꯩꯁꯤꯡ ꯂꯩꯖꯅꯕ ꯍꯌꯦꯡꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ IDP ꯑꯃꯃꯝꯗ ꯂꯨꯄꯥ 2,110ꯒꯤ ꯆꯥꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯠꯇ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯅ ꯀꯥꯞꯍꯟꯒꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ IDPꯁꯤꯡ ꯑꯗꯨꯅ ꯃꯣꯝꯄꯥꯛꯅꯆꯤꯡꯕ ꯂꯩꯖꯅꯕ ꯑꯃꯁꯨꯡ ꯑꯇꯩ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯄꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ DCꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯁꯨꯡ MLAꯁꯤꯡꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕ ꯍꯧꯅꯈ꯭ꯔꯦ꯫ ꯁꯦꯛꯃꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯑꯣꯏꯅꯗꯤ IDP 1,000ꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯑꯁꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯍꯟꯅꯕꯒ ꯂꯣꯏꯅꯅ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯕꯨꯁꯨ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯠꯇ ꯀꯥꯞꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯑꯣꯄꯣꯖꯤꯁꯟꯒꯤ MLAꯁꯤꯡꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕ ꯃꯔꯤ ꯂꯩꯅꯕ DCꯁꯤꯡꯅ ꯏꯟꯚꯥꯏꯠ ꯇꯧꯕ ꯂꯩꯈ꯭ꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯃꯥꯡꯊꯛꯇ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯐꯝꯈꯤꯕ ꯑꯗꯨ ꯃꯈꯥ ꯁꯝꯊꯕ ꯑꯣꯏꯅ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯦꯕꯤꯅꯦꯠ ꯐꯝꯒꯗꯧꯔꯤ꯫ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯁꯨꯡ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯏꯝꯐꯥꯜꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯆꯠꯀꯗꯧꯔꯤ꯫ ꯏꯟꯗꯤꯌꯥꯗꯁꯨ ꯆꯍꯤ 13 ꯁꯨꯗ꯭ꯔꯤꯕꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯕ ꯊꯤꯡꯒꯗꯧꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯕ ꯊꯤꯡꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯆꯞ ꯃꯥꯟꯅꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯀꯗꯧꯔꯤ꯫ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗ ꯃꯁꯥꯒꯤ ꯆꯍꯤ 13 ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯕ ꯊꯤꯡꯈꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯐ꯭ꯔꯥꯟꯁꯅ ꯆꯍꯤ 15ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌా ꯁꯤꯖꯤꯟꯅꯕ ꯊꯤꯡꯅꯕꯒꯤ ꯕꯤꯜ ꯑꯃ ꯄꯨꯈꯠꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯃꯤꯅꯤꯁꯇꯔ ꯑꯁ꯭ꯋꯤꯅꯤ ꯕꯥꯏꯁꯐꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯈꯥꯗ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯃ ꯂꯧꯈꯠꯄ ꯌꯥꯕꯒꯤ ꯏꯪꯒꯤꯠ ꯄꯤꯈꯤ꯫ IT ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯄꯜꯂꯗꯨꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯔꯨꯜꯁ, 2021 ꯁꯦꯝꯗꯣꯛꯂꯒ ꯂꯩꯉꯥꯛꯅ ꯆꯍꯤ 13 ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯕ ꯊꯤꯡꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄ ꯌꯥꯏ꯫ ꯍꯧꯖꯤꯛ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗ ꯆꯠꯅꯔꯤꯕ ꯊꯧꯔꯥꯡ ꯑꯗꯨꯒ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯑꯉꯥꯡꯁꯤꯡꯕꯨ ꯀꯥꯟꯅꯕ ꯍꯤꯔꯝ ꯈꯛꯇꯗ ꯏꯟꯇꯔꯅꯦꯠ ꯁꯤꯖꯤꯟꯅꯍꯟꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄ ꯌꯥꯏ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁ꯭ꯋꯤꯅꯤ ꯕꯥꯏꯁꯅꯞꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯍꯥꯏꯈꯤ꯫ ꯆꯍꯤ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯊꯤꯡꯕ ꯊꯝꯒꯗꯧꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯒ ꯈꯟꯅ ꯅꯩꯅꯕ ꯍꯧꯔꯦ꯫ ꯗꯤꯖꯤꯇꯦꯜ ꯄꯔꯁꯅꯦꯜ ꯗꯦꯇꯥ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛꯠꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯆꯍꯤ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯕ ꯊꯤꯡꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯇꯉꯥꯏꯐꯗꯅ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯀꯣꯅꯣꯃꯤꯛ ꯁꯔꯚꯦꯒꯤ ꯔꯤꯄꯣꯔꯠ ꯑꯃꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯕ ꯊꯤꯡꯅꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤꯅ ꯀꯣꯟꯁꯤꯟꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯑꯀꯛꯅꯕ ꯀꯥꯡꯂꯣꯟ ꯑꯃ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯕ ꯊꯤꯡꯅꯕꯒꯤ ꯑꯀꯛꯅꯕ ꯂꯣ ꯑꯃꯠꯇ ꯆꯠꯅꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗꯤꯖꯤꯇꯦꯜ ꯄꯔꯁꯅꯦꯜ ꯗꯦꯇꯥ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌా ꯄ꯭ꯂꯦꯠꯐꯣꯔꯝ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯔꯁꯅꯦꯜ ꯗꯦꯇꯥ ꯄ꯭ꯔꯣꯁꯦꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯃꯥ-ꯃꯄꯥꯒꯤ ꯑꯌꯥꯕ ꯍꯥꯟꯅ ꯂꯧꯒꯗꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 10ꯗ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯅ ꯃꯥꯂꯦꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯁꯥꯒꯤ ꯆꯍꯤ 13 ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯕ ꯊꯤꯡꯅꯕꯒꯤ ꯂꯣ ꯑꯃ ꯆꯠꯅꯍꯟꯈꯤꯕꯅꯤ꯫ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯤꯛꯇꯣꯛ, ꯏꯟꯁꯇꯥꯒ꯭ꯔꯥꯝ, ꯐꯦꯁꯕꯨꯛ, ꯑꯦꯛꯁ, ꯌꯨꯇ꯭ꯌꯨꯕ, ꯊ꯭ꯔꯦꯗꯅꯆꯤꯡꯕꯁꯤꯡꯅꯤ꯫ ꯃꯦꯁꯦꯟꯖꯔ ꯀꯤꯠ, ꯒꯨꯒꯜ ꯀ꯭ꯂꯥꯁꯔꯨꯝ, ꯗꯤꯁꯀꯣꯔꯗ ꯑꯃꯁꯨꯡ ꯂꯣꯕ꯭ꯂꯣꯛꯅꯆꯤꯡꯕꯁꯤꯡ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗꯤ ꯑꯊꯤꯡꯕ ꯑꯁꯤꯅ ꯀꯣꯟꯁꯤꯟꯗꯦ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥꯒ ꯂꯥꯟꯊꯦꯡꯅꯕ ꯉꯝꯂꯣꯏꯗꯧꯕ ꯐꯤꯚꯝ ꯂꯥꯛꯄꯗꯒꯤ B-21 ꯕꯣꯝꯕꯔ 200 ꯔꯣꯝ ꯄꯤꯔꯛꯅꯕ ꯗꯤꯃꯥꯟꯗ ꯇꯧꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒ ꯂꯥꯟꯊꯦꯡꯅꯕ ꯉꯝꯃꯣꯏꯗꯧꯕ ꯐꯤꯚꯝ ꯂꯥꯛꯄꯗꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯂꯩꯉꯥꯛꯇ B-21 ꯕꯣꯝꯕꯔ 200 ꯔꯣꯝ ꯄꯤꯔꯛꯅꯕ ꯗꯤꯃꯥꯟꯗ ꯇꯧꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯅ ꯆꯥꯏꯅꯥꯒ ꯂꯥꯟꯊꯦꯡꯅꯕ ꯉꯝꯂꯣꯏꯗꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯄꯗꯒꯤ ꯈꯝ ꯊꯦꯡꯅ ꯄꯥꯈꯠꯂꯕ ꯑꯃꯦꯔꯤꯀꯥꯒꯤ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯃꯈꯜꯒꯤ B-21 ꯕꯣꯝꯕꯔ ꯄ꯭ꯂꯦꯟ 200 ꯔꯣꯝ ꯄꯤꯔꯛꯅꯕ ꯗꯤꯃꯥꯟꯗ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯤꯁꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯐꯣꯔ ꯑꯦꯔꯣꯄ꯭ꯂꯦꯟ ꯁ꯭ꯇꯗꯤꯖꯀꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯇꯥꯏꯋꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯆꯥꯏꯅꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯁꯣꯛꯅꯕ ꯇꯥꯔꯛꯂꯕꯗꯤ ꯆꯥꯏꯅꯥꯒꯤ ꯂꯩꯕꯥꯛ ꯃꯅꯨꯡ ꯆꯪꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯎꯔꯛꯄꯅ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯗ ꯑꯅꯧꯕ ꯃꯈꯜꯒꯤ B-21 ꯕꯣꯝꯕꯔ ꯄ꯭ꯂꯦꯟꯁꯤꯡ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯆꯥꯏꯅꯥꯒꯤ PLAꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯡ ꯔꯦꯟꯖꯀꯤ ꯃꯤꯁꯥꯏꯜꯁꯤꯡ ꯑꯃꯗꯤ ꯑꯦꯌꯔ
ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯦꯔꯤꯀꯥꯗ ꯌꯥꯝꯅ ꯃꯌꯦꯡ ꯇꯥꯔꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯆꯥꯏꯅꯥꯒ ꯂꯥꯟ ꯁꯣꯛꯅꯔꯛꯄ ꯃꯇꯝꯗ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯑꯁꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯇꯧꯍꯧꯒꯗꯧꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯏꯅꯥꯒꯤ ꯃꯈꯨꯠꯇ ꯑꯃꯦꯔꯤꯀꯥ ꯃꯥꯏꯊꯤꯕ ꯅꯪꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯇꯔꯨꯛꯁꯨꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠ F-47ꯁꯨ ꯄꯨꯊꯣꯛꯅꯕ ꯗꯤꯃꯥꯟꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯔꯥꯟ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯅ ꯑꯅꯤꯁꯨꯕ ꯔꯥꯎꯟꯗꯒꯤ ꯋꯥꯔꯤ ꯁꯥꯅꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯑꯅꯤꯁꯨꯕ ꯔꯥꯎꯟꯗꯒꯤ ꯋꯥꯔꯤ ꯁꯥꯅꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯕꯥꯁ ꯑꯔꯥꯛꯆꯤꯅ ꯍꯥꯏ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯅꯕ ꯄꯨꯔꯛꯄꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯈꯤꯒꯅꯤ꯫ ꯑꯇꯣꯞꯄ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯣꯃꯥꯟ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨꯁꯤꯡ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯆꯪꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥ ꯈꯥꯃꯦꯅꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ Xꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨ.ꯑꯦꯁ. ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯇ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯅ ꯁꯥꯡꯂꯕ ꯆꯍꯤ 94 ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯈ꯭ꯔꯕꯁꯨ ꯏꯔꯥꯟꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯊꯣꯛꯍꯟꯕ ꯉꯝꯗ꯭ꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯏꯁꯂꯥꯃꯤꯛ ꯔꯤꯄꯕ꯭ꯂꯤꯛ ꯑꯁꯤꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯄꯤꯕ ꯉꯝꯂꯣꯏ꯫ ꯇ꯭ꯔꯝꯞꯇꯤ ꯏꯔꯥꯟꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯁꯤꯟꯗꯣꯛꯂꯕ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯅ ꯏꯪꯇꯞꯄ ꯐꯤꯚꯝ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯋꯥꯡ ꯅꯣꯡꯆꯨꯞꯇ ꯂꯩꯕ ꯈꯥꯏꯕꯔ ꯄख्ꯇꯨꯟꯈ꯭ꯋꯥꯗ ꯃꯤꯑꯣꯏ 13 ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯁꯤꯈ꯭ꯔꯦ꯫ ꯕꯣꯝꯒꯤ ꯑꯦꯇꯦꯛ ꯑꯅꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯈꯥꯏꯕꯔ ꯄख्ꯇꯨꯟꯈ꯭ꯋꯥ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯌꯥꯝꯗ꯭ꯔꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ 13 ꯌꯥꯎꯅ ꯃꯤꯆꯝ 3 ꯁꯤꯈ꯭ꯔꯦ, ꯂꯣꯏꯅꯅ 25 ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒ ꯂꯣꯟꯅꯕ ꯑꯋꯥꯡ ꯑꯃꯁꯨꯡ ꯈꯥ ꯊꯪꯕ ꯄ꯭ꯔꯣꯚꯤꯟꯁꯁꯤꯡꯗ ꯂꯥꯜꯍꯧꯕꯁꯤꯡ ꯅꯝꯊꯅꯕꯒꯤꯗꯃꯛ ꯂꯧꯈꯠꯂꯛꯄ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨꯁꯨ ꯑꯃ ꯑꯣꯏꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯏ ꯊꯥ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯀꯣꯅꯨꯡ ꯏꯁꯂꯥꯃꯥꯕꯥꯗꯇ ꯂꯩꯕ ꯁꯤꯌꯥꯇꯦ ꯃꯣꯁꯛꯇ ꯑꯆꯧꯕ ꯁꯨꯁꯥꯏꯗ ꯕ꯭ꯂꯥꯁ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 38 ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ 164 ꯍꯦꯟꯕꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯑꯗꯨ ꯏꯁꯂꯥꯃꯤꯛ ꯁ꯭ꯇꯦꯠ ꯒ꯭ꯔꯨꯞꯅꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯍꯟꯗꯅ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯑꯊꯦꯡꯕꯗ ꯄꯣꯈꯥꯏꯕ ꯌꯥꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯒꯥꯔꯤ ꯑꯃ ꯈꯥꯏꯕꯔ ꯄख्ꯇꯨꯟꯈ꯭ꯋꯥꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯔꯤꯕ ꯕꯥꯔꯖꯣꯔꯒꯤ ꯔꯦꯂꯤꯖꯤꯌꯣꯁ ꯀꯣꯂꯦꯖꯒꯤ ꯋꯥꯜꯗ ꯊꯣꯝꯖꯤꯟꯗꯨꯅ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯐ꯭ꯔꯟꯇꯤꯌꯔ ꯀꯣꯔꯞꯁ ꯄꯔꯁꯣꯅꯦꯜ 9 ꯁꯤꯕꯒ ꯑꯇꯣꯞꯄ 10ꯅ ꯁꯣꯛꯈꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯑꯦꯇꯦꯛ ꯑꯃꯗ ꯔꯤꯛꯁꯣꯗ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯂꯝꯕ ꯕꯣꯝ ꯑꯃ ꯕꯂꯨꯇꯥꯎꯟꯗꯒꯤ ꯃꯤꯔꯗꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯥꯛꯇ ꯄꯣꯈꯥꯏꯔꯛꯄꯗ ꯃꯤꯆꯝ 2 ꯁꯤꯈꯤ, ꯑꯗꯨꯒ 13ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯗ ꯁꯪꯂꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯈꯨꯠꯊꯣꯛꯅꯕꯗ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ 3 ꯑꯃꯁꯨꯡ ꯃꯤꯂꯤꯇꯦꯟꯠ 3 ꯁꯤꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ ꯆꯥꯏꯅꯤꯖ ꯃꯆꯥꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯔꯝꯕ ꯃꯤꯂꯤꯇꯦꯟꯠ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫